Manipur Top Trending News na tunga-tungan ba reliable source ng lokat saraga mata-matam yoy ba maruay ba ipaw patok na kahunsari. Ahan headline da Manipur hill area gi tungan ba budget sem na ba ministry na kahan khre. Sangai festival install pharmacy pot hondok na ba yauna re. Jeriarong gi lam khopchilak pa asi achoba issue ma oire. Dinganglung gangmai. Tourism cultural heritage ki damak NEC na lupa crore 2.13 thadokre. MLA Rameshwar na relief camp talaiba singda tambal yenthok bahukre. Nupi singa thawdang lorom drabadi aikoi hanthaba thak ama dalan bayai khaide mani. Dian bilet zone ahum gi quarter da laiba sing kulai paiba singna furamle. Amul falcon ahum Zambia, Tanzania amasung Somalia da lairi. Tanglakle Student Association gi kunchuba mapok kumon tharom pangthokre. Bihar ki Siwanda nungtil bobop talpa koti ama lakre lo amasung order gi pibam da wa hangrakli. Russia gi threat na maram oireduna France da anuba voluntary military service ama hogokre. Pau sadong na pizari ahan bada Manipur gi hill area gi tungan ba budget sem na ba ministry na kahan khre. Laipa asigi Ministry of Finance gi Department of Economics Affairs Budget Division na tha asigi kunga tarukta thokiba official memorandum amagi matung inna Manipur gi chingi saruk singi oina tungan ba budget ama sem na ba mari lena ba department da kahan khre. Office memorandum adugi matung inna hokiba October 10 da Manipur gi tharakpa petition ama Rashtrapati Bhavan na chaliba November tha asigi tara ga panda khangalaki petition aduda Manipur gi chingi saruk singi tangkhaida budget ama sem na ba wafum thamlokpa galuna Department of Expenditure na hiram asida thabak lokhalu haina wafum phongdokibani. Sangai Festival install pharmacy pot hondok na ba yauna re. Manipur Sangai Festival 2025 ngasi ka thana numit tari ni sukre adubu festival asida mi lakpi gi chang hengalakpa gi pibam uba fangri install hangiba sing pot chei sing hondok na ba yauna re. Festival asigi anuba numit November kunga mathodi ngasi tari ni suba numit asi fawada sumatangi haukiba numajing numita ticket chawma yon kiba adudagi makha tarpada asum ticket yon bagi chang hantarki ngasi tari ni sanba numit ki oina booking counter dagi ticket chahumga humra ka tari yon ki. Festival asida mi lakpi gi chang aduki matik nem kiba maram na install hangiba singda pot yon ba namlaktabna maram oiraga makhogi polam sing adu hondok na ba haunakre. Festival asida chang thakna ba amasung atei commercial gi oina punna install chachuklom main avenue oiriba hapta kangjibungda mari leina ba department na siamlag thamlibani. Masida government ki department ki install kharadi hanglaga lairi adubu hariba install chachuklom siamlabasu install chama yankhai rom tagi hena hanganba ngamdaba sina kokomi amadi IDP Singi boycott amasung khongjang asida miyam mapung phangna sawgali habagi mami chaun tari taragani thoisuba Manipur Sangai Festival asida Uttar Pradesh amasung Punjab na singba state singdagi install singhang ba yauri adubu mi itak na pangthokliba festival asida install hangiba sing pulangkhang phawba kauktabadagi pochei sing hondok na ba hongnakibani. Install hang nabgi damak department ta lupal sing tara dagina kontra phawbagi changda deposit tawki adubu hariba senpham dugi mathakta install adu hangbada waiduna thamliba table chakui singbagi nongmagi senpham sing pigadaba maramna chaungna sel mangna rakpadagi install hangiba singda pena daba kyasu yauri hairi. Amaramda mapan state singdagi saruk yariba install phamliba singasu makhoi lakpagi baragi mathakta hotel da lainabagi sel su tinglibani. Festival asida mi laknadabana sel chauna mangbagi phibam mayoknari mathangdadi festival asi saruk yaringdabagi wafam phawba phongdoknarakli. State asida president rule lairakpa chahi anigi matungda manga suba Jewellery festival mapungfana pangthokrabasu taragani thoisuba Manipur Sangai Festival asidi numit tarini hausin khraba maipakpagi mong uba phangdri loigadaba numit humni tang ngairaklaba festival asida kari ahongba laki kadage haiba dingamdri hairi. Amaromdana Manipur gi hill area gi tonganba budget semnanaba ministry na khanghalakre. Laipa asigi Ministry of Finance gi Department of Economics Affairs Budget Division na tha asigi kunga tarukta thokipa official memorandum amagi matung ina Manipur gi chingi saruk singi oina tonganba budget semnanaba mari leinaba department ta haikre. Office memorandum adugi matung ina hokiba October 10 da Manipur dagi tharakpa petition ama Rashtrapati Bhavan na chaliba November tha asigi tara ni panda khangalaki petition aduda Manipur gi chingi saruk singi tokhaiba budget ama semnanaba wafam tholokpagalona na Department of Expenditure na hiram asida thabuk lokhalu haina wafam thamlakibani. Makha tarakpada Jewellery gi lam khopchilakpasi achoba issue ama oire. Dinganglung gangmai Jewellery gi miyamna khundariba mahum singda lam khopchilakpa amasung khundasilakpa asi achoba issue ama oire haina BJP gi MLA Dinganglung kangmai na section wa thamkre. Nungba Assembly constituency dagi mai palkiba MLA Dinganglung kangmai na social media Facebook ta thagalakpa wafam ama da hai haujik Manipur da ikhoina miyeng changadaba issue asi Jewellery miyamna khundariba mahum singda lona changsilakpa amasung lam khopchilakpa sini ana IAS officer su oiramba di gangmai na hai state asigi highway gi nakal singda mong chumdana anuba village kya masing khangdana
ꯁꯦꯝꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯄꯤꯔꯝꯕ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯂꯤꯌꯥꯔꯣꯡ ꯐꯨꯔꯨꯞꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯄꯤꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯜꯅ ꯂꯦꯞꯈꯠꯇꯨꯅ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯛ, ꯂꯝ ꯑꯃꯁꯨꯡ ꯍꯦꯔꯤꯇꯦꯖ ꯉꯥꯛ ꯁꯦꯟꯕ ꯃꯊꯧ ꯇꯥꯔꯦ꯫ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯅꯕꯒꯤꯗꯃꯛ ꯏꯁꯨ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯗꯤꯡꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ MLA ꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯜꯍꯔꯨꯞ ZUFꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡꯗ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯊꯥꯔꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯅꯤ꯫ ZUF ꯖꯦꯂꯤꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠꯅ ꯄꯣꯄꯤ ꯊꯥꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯈꯣꯏ ꯈꯔꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜ ꯉꯥꯡꯕ ꯉꯝꯗꯕꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯑꯣꯔꯤꯖꯤꯅꯦꯜ ꯃꯐꯝ ꯈꯪꯗꯦ, ꯃꯈꯣꯏ ꯑꯁꯤ ꯐꯣꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯁꯨꯡ ꯏꯂꯤꯒꯦꯜ ꯏꯟꯀ꯭ꯔꯣꯆꯔ ꯑꯣꯏꯒꯅꯤ, ꯄꯣꯄꯤ ꯊꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯁꯥꯏꯠ ꯄꯣꯁꯠꯀꯤ ꯏꯗꯤꯇꯔ ꯍꯣꯃꯦꯟ ꯅꯥꯎꯔꯦꯝꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯗ NEꯗ ꯐꯣꯡꯈꯤꯕ ꯀꯃꯦꯟꯠ ꯑꯃꯗ ꯃꯁꯥꯒꯤ ꯚꯣꯠ ꯕꯦꯡꯀꯤ ꯋꯥꯐꯝ ꯈꯟꯗꯅ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯅꯥꯊꯩꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯅꯤꯄꯨꯔꯅ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯈꯥꯏꯗꯤꯃꯅꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯄꯨꯟꯕ ꯅꯨꯄꯤꯂꯨꯞ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯀꯥꯏꯒꯤ 30ꯁꯨꯕ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯊꯥꯡꯖꯝ ꯂꯩꯔꯛ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯔꯤꯇꯥꯌꯔꯗ ꯑꯦꯛꯇꯤꯡ ꯆꯤꯌꯔꯄꯔꯁꯟ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯃꯅꯤꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞ ꯑꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1904ꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯜ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯍꯧ ꯆꯪꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ 1939ꯒꯤ ꯗꯤꯁꯦꯝꯕꯔ 12ꯗ ꯂꯝꯗꯝꯁꯤꯗ ꯈꯨꯠꯁꯦꯝꯒꯤ ꯆꯦꯡ ꯇꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯏꯍꯧ ꯍꯧꯗꯨꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜ ꯊꯣꯛꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1975ꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯁꯥꯕꯟ ꯍꯥꯏꯕꯁꯤ ꯁꯥꯐꯣꯡꯂꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯏꯪ ꯀꯨꯝꯖꯥ 1980ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯁꯄꯥ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯗꯒꯤ ꯅꯤꯁꯥꯕꯟꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯤ ꯌꯥꯎꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 19ꯒꯤ ꯏꯍꯧ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗꯁꯨ ꯏꯃꯥ ꯏꯕꯦꯜ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯆꯥꯎꯏ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯆꯧꯕ ꯂꯣꯏꯁꯪꯁꯤꯡꯗ ꯅꯨꯄꯥꯅ ꯅꯝꯂꯕꯁꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃꯗꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡ ꯊꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯔꯝꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯂꯥꯜꯍꯧꯕ ꯐꯥꯕꯗꯤ ꯑꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯁꯤꯗꯤ ꯐꯥꯊꯕꯗꯤ ꯑꯔꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯈꯥꯏꯗꯦꯃꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯁꯥꯁꯟ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕ ꯑꯁꯤ ꯊꯦꯡꯅꯕ ꯑꯃ ꯆꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯂꯝꯒꯤ ꯄꯥꯎ ꯑꯃꯗ ꯕꯤꯍꯥꯔꯒꯤ ꯁꯤꯋꯥꯟꯗ ꯅꯨꯡꯊꯤꯜ ꯄꯣꯞꯑꯞꯇ ꯂꯨꯄꯥ ꯀꯣꯇꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯗ ꯋꯥ ꯍꯪꯅꯔꯛꯂꯤ꯫ ꯕꯤꯍꯥꯔꯒꯤ ꯁꯤꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯡꯊꯤꯜ ꯄꯣꯞꯑꯞꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯉꯁꯤ ꯖꯦꯋꯦꯂꯔꯤ ꯁꯣꯞ ꯑꯃꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄ ꯂꯨꯄꯥ ꯀꯣꯇꯤ ꯑꯃꯔꯣꯝꯒꯤ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯅꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯗ ꯋꯥ ꯍꯪꯅꯔꯛꯄ ꯍꯧꯔꯦ꯫ ꯁꯣꯔꯁꯁꯤꯡꯗꯒꯤ ꯐꯪꯕꯗ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯃꯤ 6ꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯙꯔꯟꯄꯨꯔꯗ ꯍꯥꯡꯕ ꯖꯨꯋꯦꯂꯔꯤ ꯁꯣꯞ ꯑꯃꯗ ꯆꯪꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯨꯄꯥ ꯀꯣꯇꯤ ꯑꯃꯔꯣꯝꯒꯤ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯗꯥꯀꯣꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯈꯤꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯔꯥꯎꯟ 5-6ꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ, ꯃꯗꯨꯅ ꯃꯤ ꯆꯤꯟꯕ ꯀꯩꯊꯦꯜ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡ ꯃꯤꯄꯥꯏ ꯊꯋꯥꯏꯕ ꯄꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯔꯘꯨꯅꯥꯊꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ CHOꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:05 ꯇꯥꯕꯗ ꯕꯥꯏꯛ ꯑꯃꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯠ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯀꯌꯥꯗꯒꯤ CCTVꯒꯤ ꯐꯨꯇꯦꯖ ꯂꯧꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯗꯥꯀꯣꯁꯤꯡ ꯑꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤꯈꯪ ꯊꯣꯛꯍꯜꯂꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯤꯍꯥꯔꯗ ꯉꯥꯛꯁꯦꯜꯒꯤ ꯊꯧꯁꯤꯜꯗ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯚꯤꯂꯦꯖ ꯖꯣꯟ 3ꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯨꯔꯝꯂꯦ꯫ ꯅꯣꯕꯦꯝꯕꯔ 28 ꯊꯥ ꯑꯁꯤꯒꯤ 25 ꯑꯃꯁꯨꯡ 26ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯁꯛꯈꯪꯗꯕ ꯃꯥꯛꯁ ꯎꯞꯄ ꯀꯦꯃꯣꯐ꯭ꯂꯥꯛ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯚꯤꯂꯦꯖ ꯖꯣꯟ 3ꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯁꯤꯡ ꯐꯨꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯤꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯋꯥꯀꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯂꯦꯖ ꯖꯣꯟ 3ꯒꯤ ꯀ꯭ꯋꯥꯇꯔ ꯅꯝꯕꯔ 72ꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯀ꯭ꯋꯥꯇꯔꯁꯤꯗ ꯂꯩꯕ ꯔꯥꯁꯇ꯭ꯔꯤꯌꯥ ꯃꯣꯗꯤ ꯁꯦꯕꯥ ꯁꯃꯤꯇꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯌꯦꯛꯄꯝ ꯔꯕꯤꯌꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 25 ꯑꯃꯁꯨꯡ 26ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 11:30
Makairom Barorom Tamatam da Sakangdaba, Kulai Tina Paiba, Marks Upa Amadi, Camouflage Setpa Singna, Gambiles, John Triggy, quarter number 71, da, Changlakle quarter adu, the Laiba, missing adu, Wahang Pang Sataki. Quarter Asidagi, Makatana, Maki quarter Waiba, quarter number 72, da, Changslaki, Numit adu da Mahak Masadi, Lehongde adubu, Maki Apopi, Mama Ekpam, Romi, Sahi Yankay Amadi, Mahaki, Mapuroiba, Nasepam, Rocky, Sahi Kuntraga, Mangalay, Kulai Pabasing adu, Maki Mapuroibabu, Maram Sukpi Pidana, Puki aduga, Maki Apopi, Mamabuna, Ka Amada Tolos in the Tamki Hari. Sakang Sing adu, Maitelon, Ngang Bada, Marol Koi Amadi, Makoy Masil, Nangabamatamda, Atopalol Amadangangi, Maki Mapuroiba, Post Office ki, staff ni, Mahaku Sakang Sing na, Apurambadagi, Soktuna, Reims Hospital da, Lying Zatari, Masida Natara, Mahaka, Tanan Leba, quarter number 73 da, Leba Sing dasu, Sakang Sing aduna, Sangsilaga, Puramki, Sakang Daba Kulai Pabasing adu, Asang Bomachugi, Gypsy Amadi, Bolero Pickup Amada, Laki, Tagdo Asigi Matanga, Ticket Nabitamak, Lampel Police Station, Su, Ngasi ay basirol ama pisindana wakat kre hay na su makatana pangdorki. Video asibu pagtumbada soy kilang kibaya basunga pigani amadi sine asibu subscribe to video damagda tagapapangdoksari. Kung koy na miyami si bata bungang bo ojagi.